HOUKHIBA EENG KUMJA लिसिंग तरा तरेतगी HOUDUNA LAMDAM ASIDA LEIMINNARIBA CHING AMADI THONG MANANA CHAOKHAT-MINNANABA LEINGAK ASINA HOTNADUNA LAKLI HAINA Chief Minister Biren SINGH HAIKHRE WAFAM ASI Imphal West ki Langol Housing Complex ta nongna sagadaba mathol kaya yawgadaba government quarters sing sanaba uref tambagi thoramda amhakna phongdokhibani thoram aduda mahakna makhatana haikibada COVID-19 gi laina laichut lakibadagi chei aniga makhairom kari amata paikhatpa yadana leirure aduma pulenga kasina masak thokpa thavak kharadi paikhatuna lakli masigi manung chenangasi uref yung tamliba ground floor yauraga mathol taret leigadaba quarter building asi saba haugadari masigi mathakta new chekon gi mafam amada mathol kaya yawba government ki quarter kaya amasu semgali ngasi uref uyung tamliba sagadoriba quarter asi lupal crore humfumangaga lakh humfu changna sagadabani masi state na khara puthoklaga ayambadi housing and urban development corporation HUDCO gi makhada sagadabani haiki sagadoriba quarter asida mathol taret taret yawba block ani thokna sagani masida type 3 gi imung humfu mari gi leifam yaba yauri Kan hona bane manipur sida da on ba pot sak khara lakna baina last koi government se hek lak padagi 2017 gi march ke taik trama da koi government se ahan ba wasak lokje bani semje bani madudagi sense khara porokna ba idana mafam khuding ba singa mali tamani makta khara hona jabani adu almost ayam mai pai laibak thiba covid lakhi covid ta sahi ani makai mangki mamangi tamda adubo covid leina thengna nai khoi achouba achievement ama tawbu ngamki covid ta chui khoi maman yamlaba punsi kaya kan ngamki adogi matungda chingamani tamda taw mayamna nungsibidna ki comment cha mohana anirak chuboina ka hale anirak chuboina government kairaga sarkar paire hujik sahi ahum surakadore sahi ahum surakadobista laibak thibadagi sahi ani phaning sinama mungmata mange asi hujik leiba irang sinama tamar adubo irang marakte khoi lepleite laibak praja ki su honai thoi ba wathok si su thengnai aduga leichalai mayam gi su tawi aduga government gi su sembat tabya de sagat tabya sida sagadori se sing khatanate sina ahan boina family humpu gumari leigadori ni